ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯇꯔꯨꯛ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯈꯪꯗ꯭ꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 16ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯣꯟ ꯋꯥꯏꯈꯩꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯀꯣꯟꯁꯥ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯇꯔꯨꯛ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯅꯥꯒꯥ ꯇꯔꯨꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯥꯖꯤꯜꯂꯨꯕꯗꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯀꯣꯟꯁꯥ ꯈꯨꯟꯒꯤ ꯅꯨꯄꯤꯁꯤꯡꯅꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯄꯨꯈꯤꯕꯅꯤ ꯑꯃꯗꯤ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯅꯥꯒꯥꯅꯤ ꯍꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯊꯥꯗꯣꯔꯛꯇꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 13 ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯆꯞ ꯆꯥꯕ ꯃꯐꯝꯗꯤ ꯈꯪꯗ꯭ꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯣꯟꯁꯥ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯇꯔꯨꯛ ꯐꯪꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯝꯒꯤꯐꯥꯏ ꯑꯦꯔꯤꯌꯥꯗ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯀꯣꯟꯁꯥ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯔꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯐꯪꯅꯕ ꯊꯤꯗꯨꯅ ꯄꯨꯊꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯪꯂꯥꯇꯣꯡꯕꯤꯗ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯐꯥꯖꯤꯜꯂꯨꯕꯗꯒꯤ ꯊꯥꯗꯣꯔꯛꯂꯕ ꯅꯨꯄꯤꯁꯤꯡꯅ ꯀꯞꯂꯗꯨꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯐꯥꯃꯤꯟꯅꯔꯒ ꯊꯥꯗꯣꯔꯛꯇ꯭ꯔꯤꯕ ꯅꯨꯄꯥ ꯇꯔꯨꯛ ꯑꯗꯨ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 16ꯗ ꯂꯩꯔꯣꯟ ꯋꯥꯏꯐꯩꯗ ꯀꯣꯟꯁꯥ ꯈꯨꯟꯒꯤ ꯅꯨꯄꯤ ꯇꯔꯨꯛ ꯅꯨꯄꯥ 12 ꯑꯃꯁꯨꯡ ꯗꯤꯃꯥꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 2 ꯀꯨꯀꯤꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯐꯥꯖꯤꯜꯂꯨꯕꯗꯒꯤ ꯅꯨꯄꯤ 12 ꯑꯃꯗꯤ ꯗꯤꯃꯥꯄꯨꯔꯗꯒꯤ ꯌꯥꯎꯔꯤꯕ ꯃꯤ 2ꯗꯨ ꯊꯥꯗꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯊꯥꯗꯣꯔꯛꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯀꯞꯂꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯆꯠꯊꯔꯛꯄ ꯊꯕꯛꯁꯤꯡ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯀꯨꯀꯤ ꯅꯨꯄꯤ 30 ꯑꯃꯗꯤ ꯅꯨꯄꯥꯁꯤꯡꯅ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯒꯥꯔꯤꯁꯤꯡ ꯈꯝꯍꯜꯂꯒ ꯅꯨꯄꯥ 9 ꯌꯥꯎꯅ ꯄꯨꯟꯅ ꯃꯈꯣꯏ 19ꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯤꯆꯝ ꯃꯥꯟꯕꯁꯤꯡ ꯑꯗꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯆꯤꯡꯊꯛ ꯑꯃꯗ ꯀꯧꯔꯒ ꯃꯈꯣꯏꯕꯨ ꯁꯤꯟꯅꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏ꯫ ꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯨꯄꯥ 9 ꯑꯗꯨ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯈ꯭ꯔꯒ ꯒꯥꯔꯤ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯆꯤꯡꯒꯤ ꯃꯐꯝ ꯑꯃ ꯇꯣꯉꯥꯟꯅ ꯄꯨꯔꯒ ꯃꯐꯝꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗꯁꯨ ꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯈꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤꯠ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯔꯕꯗꯤ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯃꯈꯣꯏꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯄꯤꯔꯛꯈꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯐꯥꯕꯗ ꯌꯥꯎꯔꯤꯕ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯃꯤꯠ ꯄꯨꯟꯈꯤꯗꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯗ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯈꯣꯏꯕꯨ ꯄꯨꯔꯤꯕ ꯑꯗꯨ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯍꯤꯡ ꯂꯦꯟꯕ ꯃꯇꯝꯗꯁꯨ ꯆꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖꯈꯤꯗꯦ ꯑꯃꯗꯤ ꯄꯤꯖꯕ ꯃꯇꯝꯗ ꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯄꯤꯖꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛꯁꯤꯡ ꯊꯦꯡꯅꯔꯨꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ꯫ ꯅꯨꯄꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯤꯠ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯕꯗ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨꯔꯥ ꯍꯥꯏꯅ ꯑꯀꯟꯕ ꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯤꯍꯟꯈꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯑꯍꯤꯡ ꯑꯃ ꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯂꯣꯈꯥꯗ ꯊꯝꯂꯒ ꯇꯨꯝꯕꯁꯨ ꯑꯗꯨꯃꯛ ꯃꯐꯝꯗꯨꯗ ꯇꯨꯝꯍꯜꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯃꯥꯒꯨꯝꯕ ꯃꯈꯣꯏꯗ ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤ꯫ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯕꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ 9 ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯤꯔꯝꯂꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯆꯥꯎꯅ ꯂꯩ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯅ ꯍꯥꯏ ꯃꯈꯣꯏꯗ ꯇꯥꯈꯤꯕ ꯇꯥꯊꯤꯅ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯃꯈꯣꯏꯕꯨ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯗ ꯁꯦꯡꯅ ꯂꯤꯈꯤꯗꯕꯒꯤ ꯃꯔꯝ ꯃꯍꯥꯛꯅ ꯊꯝꯂꯛꯈꯤ꯫ ꯐꯥꯖꯤꯟꯍꯧꯔꯤꯕ ꯅꯨꯄꯥ 9 ꯑꯗꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯂꯤꯊꯣꯛꯄ ꯇꯥꯔꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯊꯤꯅ ꯂꯤꯊꯣꯛꯇꯕꯅꯤ ꯍꯥꯏꯅꯁꯨ ꯁꯤꯕ ꯌꯥꯕ ꯐꯤꯚꯝꯗꯒꯤ ꯍꯜꯂꯛꯈ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯣꯏ 12ꯕꯨ ꯂꯣꯈꯥꯗ ꯄꯨꯊꯔꯨꯕ ꯑꯗꯨ ꯍꯥꯠꯀꯤ ꯍꯥꯏꯅ ꯄꯨꯊꯕ ꯃꯥꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯃꯈꯣꯏꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯈꯤꯕ ꯅꯨꯄꯥ 9 ꯑꯗꯨ ꯃꯑꯣꯡ ꯆꯥꯗꯕ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯈꯤꯕ ꯑꯃꯗꯤ ꯒꯥꯔꯤꯗ ꯁꯤꯡꯒꯥꯏꯄꯥꯛꯀꯨꯝꯕ ꯆꯩ ꯍꯥꯞꯆꯤꯜꯂꯒ ꯆꯠꯈꯤꯕꯗꯨ ꯎꯍꯧꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯈꯤꯕ ꯅꯨꯄꯥ 9ꯇꯤ ꯈꯪꯗꯦ ꯐꯥꯕꯗꯤ ꯅꯨꯄꯤ 12 ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯊꯃꯣꯏ ꯁꯣꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯈꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯀꯗꯔꯥ ꯍꯥꯏꯅꯉꯥꯏꯔꯒ ꯉꯁꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯊꯝꯈꯤꯕ ꯑꯁꯤꯗꯗꯤ ꯆꯤꯡꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯊꯝꯂꯛꯈꯤ꯫ ꯃꯤꯑꯣꯏ 9 ꯑꯗꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ
नुपी तरागनिथोइदुना थमलकपगा लोइना लेंगाकी मैकेदिगी करीसु थौसादना लेइबा मोंग सिदी असुकी मतिक पेंद्रे अमदि लेंगाकी करी अरोनबा एजेंडा लेबिगी हाइना ममितगी मपी ताना हंगलखि अमरोमदा थासिगी तरा हुमदोइदे कांगपोकपी डिस्ट्रिक्ट की कोटलैंड अमसुम कोजिमगी मरकत थोकिबा मी अहुम सिरगा मंगा सोखिबा थाउदु मतुंगदा कोनसा खुनगी यावना मी कुन कोकी मिलिटेंट सिंगना फजिनखिबदगी सेनापति डिस्ट्रिक्ट की तुआन तुआन मफम सिंगदा नगा फुरुक की मियोइ सिंगना फजिनखिबा मी तरागा मरी टेक्ट कायदना लेरि हाइना डेपुटी चीफ मिनिस्टर लोसी दिकोना फोंदोखराबसु कदाइदा लेबिगी हाइबदि खंगदना लेरि नकल अनिमकी ओइना फजिनखिबा मियोइ सिंगी मनुंगदा लाइरोन वाईफाई दा फजिनखिबा दिमापुरदगी अन्नी यावना तरागा मरी थादोरलगा सेनापति की तुआन तुआन मफम सिंगदगी फजिनखिबा कुनगा मरीगी मनुंगदा तरागा मरीदी थादोरखराबनि मरी लेनबा पाव मनंगासिसु कंगला तोंगबिदा नुपी मयामना लंबीदा थोलक्तुना फजिलगा थमलीबा कोनसा खुनगी मियोइ सिंग थादोरनबा दक्षिण खोंजंग संगसिंखि एम्बुस्ता कुकी सिंग सेनबा मयेक संगलकली यूएनसी सर्च लुसिंग बहुम हाटखिबगी मातांगना थादौ इनपी मणिपुरना फोंदोरकलिबा वाफम सिदा असुम कयाम यावबगा लोइनना मियाद अदुदा कुकी सिंग सेनबगी वाफम मयेक संगलकली हाइना यूनाइटेड नागा काउंसिल यूएनसी ना फोंदोरकली यूएनसी की मीडिया सेलना थादोरकपा सिरोल अमना हाइ मे तरागा हुमदगी अयुक्त थादौ सर्च लुसिंग बहुम हाटखिबगी थाउदो अदुबो नागा सिविल सोसाइटी ऑर्गेनाइजेशन सिंग अमसुम नागा नेशनल ऑर्गेनाइजेशन ना अकन ममोंगदा कंडेम तौखियरि यूपी की एक्सीडेंट निपान सिरी अनी सोगले उत्तर प्रदेश की लखीमपुर खेरी डिस्ट्रिक्ट ngarang बेन अमगा ट्रक अमगा थोमजनाबदा यामद्रबदा मियोइ निपान सिखिबगा लोइना अतोप अनीना अरुपा फिबम सोगले हाइना पुलिस ना फोंदोखरि पुलिस ऑफिसर अमना फोंदोकपगी मतुंगिना थाउदो अदु नहन अयुक लखीमपुर खेरी डिस्ट्रिक्ट की उंचागांव अमसुम बारियात खुनगी मरक्ता सिसाया लखीमपुर नेशनल हाईवे दे थोकिबनी मागनाखि ट्रक अमगा थुमजनबदुदा बेन अदुदा तोंगलकपा मियोइ निपान खुदक सिबगा लोइना अतोप अनीना अरुप फिबम सोखि लेखिद्रबा मियोइ सिंग अदुगी मसक ममिंग खांगदोकनाबा होनरि हाइना फोंदोकलदुना ऑफिशियल दुनाखि असोकपसिंगदु लखीमपुर खेरी डिस्ट्रिक्ट हॉस्पिटल पुकटख्रेनसु पावमना रिपोर्ट तौरी अतोप रिपोर्ट अमदनु कापनारबा मतुंग क्रिमिनल अनी फारि हाबिसनि बिहार की पटना डिस्ट्रिक्ट ngarang थोकिबा पुलिस का नुमै कापनबगी थाउदोक अमगी मतुंग क्रिमिनल अनी फारि हाइना ऑफिशियल्स न फोंदोखरि पटना की सीनियर सुपरिटेंडेंट ऑफ पुलिस कार्तिकेया शर्मा पाउमिसन फोंदोकपगी मतुंग इन नुमै कापनबगी थाउदोदु नहन अयु अंगनबदा असम कोवान एरिया दा थोकिबनि हाइदि SSP ना हाइकि अककनबा पाउ फंगबदगी केस कयामुक्ता वांटेड लाउरिबा संदीप कौब क्रिमिनल फानबगीदम पुलिस की टीम आसाम कोवाद सखी अदुब टीम अदु उबदगी संदीप की लोइनना लोइनबा अमना नोंमै कापसिलखी हाइना फोंदोकलदुना मागनाखि नोंमै कापसिलकपदुदगी पुलिस पर्सनल सिंह हंदुना कापगा लोइनना ngiha कापनरबा मतुंग मखो एनिमक फाकी हारि कापनबदुदा संदीप मखोंग सोकपदगी गवर्नमेंट हॉस्पिटल अमदा पुकटख्रेना मागना फोंदोखेनेसु पाउसना मखाताना रिपोर्ट तौरी अदुग तेंतकना सुमना मैम थमजगी हाउसकुइनदी मैम पाउस मतांग से लुसिनजगी अमसु मखाताबा अनौबा अपडेट मैम पुन ngami saina channel sigi maikedi मैम फमदा मखाताना थमजरी मखाताबा अनौबा अपडेट मैम पुन ngami saina channel sigi maikedi थमजरी।